Government na IDP singi ani thokna maruaina ekhoi DPT tawgadaba wat horiba IDP singi sel pithok trabadi akan bakhungjang changsilagani haina ekhoi IDP singi matangda wakat haitare kokomi ki site gi am lai li haitare soi matang sidawza ekhoi government na IDP sing ani thokna khaidok tuna kharadana khudong chaba hekpi ba kharadana pi daba sigi matang sidasu yaningdaba phongdok paga loinana July 13 phawbagi manungda DPT tawdriba IDP sing sel pithok trabadi August amadagi CSO manipur miyam amadi IDP singna achoba iho ama changsilagani haina Apex Committee of IDP manipur amadi kokomi gi maikai degi aduma phongdorakli haibetare sai matang sida ekhoi IDP singna thengnari pawabase adukki matik khudong chada base adukki matik oire haijaba daroza adu leiriba DPT pithok taba aduga ekhoi nakal naina yengbagi mawong manba ekhoi thawong kya masu leiriba sigi matangda aroi boina kari wafam thambini akhoi manipur haibal lamdam si akhoi hirei pak manipur haibal lamdam si loire takko kadai da no mi akhoi gi hirei pak sida thabak ama khaktang di systematically phasada niyom chumna tawi haina akhoi na highway aba area si krai da lei ke atai mayam sidi kari oi gadori ke ba IDP da phawba sumaina injustice la aba IDP phawbada sumaina IDP naga thoraga akhoi justice phangal lu gaina lambi da lephan bagi tangkak laba IDP sing si beggar ro IDP sing si beggar am ta moral yong te yang bio balenga ki lu sing basing sina si phawba kano si IDP sing si ki sumba complaint lai handana thabuk to ngambagi adugumba kano do leithaka atei thabok sing da kari thabok no ba phasana chumna torkani na koine khandurisi lamdam sida thui be irang sida maram ora kanda mayum makhai khoi maina chakhoraba tangoi tahoraba aduga mathwai khaktang hingadi aina khalaga adumaina selak khraba aduga asesida school da natragana tongan ba khoi fabricated houses sing da natraga kai mafam kharada ngasi leiriba singse tamada macha nupi mapa mama machin manau punna tumdana za da toilet amada mi mya mama toilet tawdana dagi jaba thumbugi kari gi ama magi akoi rasan jelak pacheng sak sing chadana adagi maduna ana yek yorok kanda di ama torok kanda madu lengak na loina in time madu gi myam du yengchen bi laira tana makoi pifam thokpa lengak na bi khani hai khiba paisa du pawwa shumaina systematically yamna phajana niyom chumna IDP singna gidagi thamoi dagi amuka teng thakol yawhandana makoi singdu da yawhan bangam da DPT to bangam da ba se mase it's very unfortunate shai sigi tangkak si phawu yo kragadi akhoi si kara pumme khoi le pax le administration si properme khangen pham yo re hatare adumaina I feel tawi ana IDP singa mari leina ba issue daga sumain to si di tawai de sidi tawai de na khale ai aduga nakala moram da morally mase IDP sing daga sumaina ignore to riba IDP sing daga sumaina insult to riba sigi sida daita leiba adugo mo officer sing natraga na daita leiba myoi sing do madu ai gi wakhal da di moi gi masa masu phane ba thasate do ma khoi masa su na hai da ba na ba ke do ba adugo baga athu ba moi langnana ba ge mara moi su ba morality khara moi da su kan pham thei am serious way na masugum ba sing sigi question se arise to handa ba chum ba ne ba ko ana khoi mai kai da gi su lengak ta khoi honestly khoi appeal to jage nengak ta machine endorse to jage IDP singi da makta khoi heartiest hoiba ado mayam sincere hoiba yamna effective hoiba yamna speedy hoiba yamna comprehensive hoiba aduga kari haine khoi gi partiality hoitaba that kind of adum ba keno maka khoi da moi da justice delivery system maka khoi da lehaningi aduga loina na sita nataba makata na IDP singi lairiba health ki issue hoiro macha masu singi education ki issue hoiro
natragana makhoida piriba paisa sing sinam IDP sing du hingba ngamibra konadabra haibsi yanga madu akoina akoi amohana update tobo oiro ama tobo oiro masi moida khitang humanity ga mari leina ba khitang mawong amada sumaina akoi lengakna dil tawhan ningi adugi ofam du lengakta masi seriously lengakta sumaina ai price tok sake Taga